ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯈꯨꯡꯒꯪ ꯑꯃꯗ ꯂꯥꯏꯔꯕ ꯃꯇꯩ ꯃꯅꯥꯎ ꯃꯈꯣꯏ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯤ ꯂꯧꯎ ꯁꯤꯡꯎ ꯇꯧꯏ, ꯄꯥꯠꯇ ꯀꯨꯝꯗꯨꯅ ꯉꯥ ꯐꯥꯏ, ꯆꯤꯡꯗꯒꯤ ꯁꯤꯡ ꯌꯥꯜꯂꯒ ꯅꯣꯡꯃꯒꯤ ꯆꯔꯥ ꯅꯣꯡꯈꯟꯅꯩ꯫ ꯃꯆꯥꯗꯤ ꯑꯃꯠꯇ ꯄꯣꯛꯇꯦ꯫ ꯂꯧꯎ ꯁꯤꯡꯎꯕ ꯂꯣꯏꯔꯗꯨꯅ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯁꯤ ꯃꯔꯨꯞ ꯃꯄꯥꯡ ꯈꯔꯒ ꯂꯣꯏꯅꯅ ꯆꯤꯡꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯗ ꯑꯍꯤꯡ ꯑꯣꯏꯁꯤꯜꯂꯛꯄꯗꯒꯤ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯥꯗ ꯑꯍꯤꯡ ꯌꯥꯔꯦꯛꯂꯁꯤ ꯍꯥꯏꯅꯔꯝꯃꯤ꯫ ꯆꯥꯅ ꯊꯛꯅꯅꯕ ꯆꯦꯡ ꯆꯥꯛꯁꯤꯡ ꯄꯨꯊꯣꯛꯅꯔꯒ ꯊꯣꯡ ꯊꯥꯛꯇꯨꯅ ꯆꯥꯔꯦ꯫ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯎꯈꯥꯗ ꯍꯤꯐꯝ ꯁꯦꯝꯂꯒ ꯃꯍꯩ ꯄꯣꯊꯥꯅꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯁꯥꯃꯨ ꯂꯥꯕ ꯑꯃꯒ ꯑꯃꯣꯝ ꯑꯃꯒ ꯍꯥꯏꯔꯤꯕ ꯇꯥꯟꯖꯥꯁꯤꯗ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯑꯁꯨꯝ ꯂꯥꯛꯄꯗ ꯎ ꯃꯆꯤꯟ ꯇꯨꯝꯕ ꯑꯃꯅ ꯃꯈꯣꯡꯗ ꯌꯨꯕꯗꯒꯤ ꯁꯥꯃꯨ ꯑꯃꯣꯝꯗꯨ ꯆꯠꯄ ꯉꯝꯗ꯭ꯔꯦ꯫ ꯁꯥꯃꯨ ꯂꯥꯕꯅ ꯑꯃꯣꯝꯒꯤ ꯃꯈꯣꯡꯗ ꯌꯨꯔꯤꯕ ꯃꯆꯤꯟ ꯇꯨꯝꯕ ꯎꯆꯦꯠ ꯑꯗꯨ ꯃꯅꯥꯇꯣꯟꯅ ꯂꯧꯊꯣꯛꯅꯕ ꯐꯅ ꯀꯟꯅ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯃꯍꯥꯛ ꯂꯧꯊꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯁꯥꯃꯨꯅ ꯑꯀꯣꯟꯕꯗ ꯂꯧꯁꯤꯡ ꯂꯥꯛꯄꯗꯒꯤ ꯎꯆꯦꯠꯇꯨ ꯂꯧꯊꯣꯛꯄꯤꯅꯅꯕ ꯇꯥꯏꯕꯪ ꯃꯤ ꯑꯁꯨꯝ ꯊꯤꯔꯛꯄ ꯃꯇꯝꯗ ꯎꯈꯥꯗ ꯇꯨꯝꯂꯤꯕ ꯊꯕꯛ ꯁꯨꯕ ꯃꯌꯥꯝꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯇꯨꯝꯗꯅ ꯃꯩ ꯇꯤꯛꯂꯒ ꯂꯩꯔꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯁꯥꯃꯨ ꯂꯥꯛꯄꯗꯨꯗ ꯄꯥꯈꯠꯄꯗꯒꯤ ꯀꯣꯏꯔꯥꯎ ꯂꯥꯎꯅꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯅꯕ ꯆꯦꯟꯅꯈ꯭ꯔꯦ꯫ ꯂꯥꯏꯔꯕ ꯅꯨꯄꯥꯗꯨꯗꯤ ꯆꯦꯟꯕ ꯅꯪꯍꯧꯗ꯭ꯔꯦ꯫ ꯁꯥꯃꯨꯅ ꯃꯅꯥꯇꯣꯟꯅ ꯀꯣꯠꯂꯒ ꯃꯅꯪꯒꯟꯗ ꯊꯣꯡꯒꯠꯂꯒ ꯄꯨꯈ꯭ꯔꯦ꯫ ꯆꯦꯟꯅꯈ꯭ꯔꯤꯕ ꯊꯕꯛ ꯁꯨꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯌꯨꯝ ꯌꯧꯔꯒ ꯂꯥꯏꯔꯕ ꯅꯨꯄꯥꯗꯨꯒꯤ ꯃꯌꯨꯝꯗ ꯆꯠꯂꯝꯃꯤ, ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯄꯥꯎꯁꯤ ꯇꯝꯂꯝꯃꯤ꯫ ꯅꯨꯄꯤꯗꯨ ꯂꯩꯃꯥꯏꯗ ꯋꯥꯟꯊꯔꯒ ꯇꯨꯈꯤ꯫ ꯂꯥꯏꯔꯕ ꯅꯨꯄꯥꯗꯨ ꯁꯥꯃꯨꯅ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯄꯥꯡꯒꯣꯡꯅ ꯃꯤ ꯁꯥꯔꯒ ꯁꯤꯕꯒꯤ ꯍꯧꯅꯕꯤ ꯄꯥꯡꯊꯣꯛꯅꯕ ꯋꯥ ꯈꯟꯅꯔꯝꯃꯤ꯫ ꯎꯃꯪꯂꯣꯝꯗ ꯁꯥꯃꯨ ꯂꯥꯕꯅ ꯂꯥꯏꯔꯕ ꯅꯨꯄꯥꯗꯨ ꯃꯅꯪꯒꯟꯗ ꯍꯥꯞꯂꯒ ꯑꯁꯨꯝ ꯄꯨꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯁꯥꯃꯨ ꯑꯃꯣꯝ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯅꯤꯡꯊꯤꯅ ꯊꯥꯡꯊꯕꯤꯔꯝꯃꯤ꯫ ꯅꯨꯄꯥꯗꯨꯗꯤ ꯁꯤꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯃꯊ꯭ꯋꯥꯏ ꯋꯥꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯥꯃꯨ ꯂꯥꯕꯅ ꯑꯃꯣꯝꯗꯨ ꯂꯦꯡꯗꯅꯕꯒꯤꯗꯃꯛ ꯃꯅꯥꯇꯣꯟ ꯑꯅꯤꯅ ꯀꯣꯠꯁꯤꯟꯅꯔꯝꯃꯤ, ꯑꯗꯨꯒ ꯀꯟꯅ ꯐꯥꯕꯗꯨ ꯎꯕꯗꯨꯗ ꯅꯨꯄꯥꯗꯨ ꯂꯧꯁꯤꯡ ꯈꯪꯂꯥꯛ ꯂꯥꯛꯂꯝꯃꯤ꯫ ꯑꯩꯕꯨ ꯁꯥꯃꯨꯅ ꯐꯥꯔꯒ ꯄꯨꯔꯛꯂꯤꯕꯁꯤꯗꯤ ꯍꯥꯠꯀꯦ ꯇꯧꯕ ꯅꯠꯇ꯭ꯔꯦ, ꯁꯥꯃꯨ ꯑꯃꯣꯝꯒꯤ ꯃꯈꯣꯡꯗ ꯃꯆꯤꯟ ꯇꯨꯝꯕ ꯎꯆꯦꯠ ꯑꯃꯅ ꯌꯨꯔꯒ ꯂꯩꯔꯦ, ꯃꯁꯤ ꯁꯠꯇꯣꯛꯄꯤꯅꯕꯒꯤꯗꯃꯛ ꯄꯨꯔꯛꯄꯅꯤꯗꯅ ꯑꯁꯨꯝꯅ ꯈꯜꯂꯤ꯫ ꯇꯁꯦꯡꯅ ꯃꯍꯥꯛ ꯁꯥꯃꯨ ꯑꯃꯣꯝꯒꯤ ꯊꯥꯡꯒꯠꯇꯨꯅ ꯂꯩꯔꯤꯕ ꯃꯈꯣꯡꯗꯨ ꯎꯕꯗꯨꯗ ꯈꯪꯂꯛꯄꯅꯤ꯫ ꯅꯨꯄꯥꯗꯨ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯁꯥꯃꯨ ꯑꯃꯣꯝꯒꯤ ꯃꯈꯣꯡꯗ ꯌꯨꯔꯤꯕ ꯃꯆꯤꯟ ꯇꯨꯝꯕ ꯎꯆꯦꯠ ꯑꯗꯨ ꯁꯠꯇꯣꯛꯄꯤꯔꯝꯃꯤ꯫ ꯎꯆꯦꯠꯇꯨ ꯍꯦꯛ ꯁꯠꯇꯣꯛꯄꯤꯔꯕ ꯃꯇꯨꯡꯗ ꯁꯥꯃꯨ ꯂꯥꯕꯗꯨꯗ ꯈꯨꯔꯨꯝꯖꯔꯒ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯍꯦ ꯁꯥ-ꯂꯛꯇꯒꯤ ꯂꯥꯏꯑꯣꯏꯕꯑꯣ, ꯅꯪꯒꯨꯝꯅ ꯂꯧꯁꯤꯡ ꯁꯤꯡꯕ ꯅꯆꯥ ꯑꯃꯇꯪꯗꯤ ꯄꯤꯅꯕꯤꯌꯨ꯫" ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯥꯃꯨ ꯂꯥꯕ ꯑꯗꯨꯅ ꯅꯨꯄꯥꯗꯨ ꯃꯌꯨꯝ ꯇꯥꯟꯅ ꯊꯤꯟꯕꯤꯔꯛꯂꯝꯃꯤ꯫ ꯁꯤꯈ꯭ꯔꯦ ꯈꯜꯂꯨꯕ ꯅꯨꯄꯥꯗꯨ ꯑꯃꯨꯛ ꯍꯜꯂꯛꯄꯗꯨꯗ ꯃꯤꯌꯥꯝꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅꯈꯤ꯫ ꯈꯔ ꯂꯩꯔꯒꯗꯤ ꯂꯥꯏꯔꯕ ꯅꯨꯄꯥꯗꯨ ꯁꯤꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯥꯃꯨ ꯂꯥꯕ ꯑꯃꯣꯝ ꯑꯅꯤꯗꯨ ꯃꯆꯥ ꯄꯣꯛꯆꯔꯝꯃꯤ꯫ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄꯗ ꯅꯨꯄꯥꯗꯨꯒꯤ ꯅꯨꯄꯤ ꯂꯨꯈ꯭ꯔꯥꯕꯤꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯅꯨꯄꯤꯗꯨ ꯂꯨꯈ꯭ꯔꯥꯕꯤ ꯁꯥꯃꯨ ꯂꯣꯏꯕꯤ ꯍꯥꯏꯅ ꯐꯥꯎꯈꯤ꯫ ꯑꯁꯨꯝꯅ ꯑꯐꯕ ꯊꯕꯛꯀꯤ ꯃꯍꯩꯗꯤ ꯐꯅ ꯑꯗꯨꯝ ꯐꯪꯏ꯫ ꯅꯨꯄꯥꯗꯨꯅ ꯁꯥꯃꯨ ꯑꯃꯣꯝꯒꯤ ꯃꯇꯦꯡ ꯄꯥꯡꯂꯨꯕꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯨꯠꯄ ꯅꯥꯏꯗ꯭ꯔꯕ ꯃꯤꯡꯆꯠ ꯐꯪꯈꯤ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯃꯅꯤꯄꯨꯔꯤ ꯐꯨꯡꯒꯥꯋꯥꯔꯤ ꯀꯇꯟꯒꯤ ꯃꯆꯥ ꯂꯥꯏꯔꯕ ꯆꯥꯎꯕ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯂꯩꯕꯥꯛ ꯑꯃꯗ ꯌꯥꯝꯅ ꯂꯥꯏꯔꯕ, ꯇꯟꯁꯨ ꯌꯥꯝꯅ ꯇꯟꯕ ꯅꯨꯄꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯇꯟꯕꯒꯦ ꯍꯥꯏꯕꯕꯨ ꯆꯥꯛ ꯁꯥꯏꯗꯨꯅ ꯆꯥꯕ ꯐꯥꯎꯕ ꯍꯦꯛ ꯇꯜꯂꯤ꯫ ꯏꯔꯨꯖꯔꯕꯁꯨ ꯃꯈꯣꯡ ꯃꯈꯨꯠ ꯅꯥꯟꯊꯣꯛꯄꯗꯤ ꯍꯥꯏꯔꯨꯅꯨ, ꯃꯐꯤ ꯑꯆꯣꯠꯄꯗꯨ ꯁꯨꯝꯂꯒ ꯅꯨꯡꯁꯥꯗ ꯐꯧꯗꯣꯛꯅꯤꯡꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯁꯤꯟꯐꯝ ꯑꯃ ꯐꯥꯎꯕ ꯍꯩꯇꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯊꯕꯛ ꯃꯅꯥ ꯑꯃꯠꯇ ꯁꯨꯗꯦ꯫ ꯑꯗꯨꯕꯨ
ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯍꯧꯅꯕꯤ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯃꯗꯤ ꯊꯤꯖꯤꯜꯂꯝꯃꯤ꯫ ꯅꯨꯄꯤꯗꯨꯁꯨ ꯃꯥꯒ ꯆꯞ ꯃꯥꯟꯅꯕ ꯇꯟꯕꯗ ꯂꯝ ꯌꯧꯕ ꯄꯣꯔꯝ ꯈꯪꯗꯕ ꯑꯣꯏꯔꯝꯕꯗꯒꯤ ꯀꯇꯟꯒꯤ ꯃꯃꯥꯗꯨꯗꯤ ꯍꯥꯟꯅꯗꯒꯤ ꯁꯔꯨꯛ 2 ꯍꯦꯟꯅ ꯋꯥꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯀꯇꯟ ꯃꯆꯥꯅꯨꯄꯥ ꯑꯃꯈꯛ ꯐꯪꯖꯔꯝꯃꯤ꯫ ꯃꯆꯥꯗꯨꯒꯤ ꯃꯃꯤꯡ ꯑꯆꯧꯕ ꯃꯤ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯄꯥꯅ ꯆꯥꯎꯕ ꯍꯥꯏꯅ ꯊꯣꯟꯕꯤꯔꯦ꯫ ꯆꯍꯤ ꯈꯔ ꯂꯩꯔꯒꯗꯤ ꯆꯥꯎꯕꯒꯤ ꯃꯄꯥ ꯀꯇꯟ ꯁꯤꯈ꯭ꯔꯦ꯫ ꯃꯄꯥ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯆꯥꯎꯕꯒꯤ ꯏꯃꯨꯡꯗꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯁꯣꯊꯔꯛꯂꯝꯃꯤ, ꯐꯤꯕꯝ ꯐꯠꯆꯤꯜꯂꯛꯇ꯭ꯔꯦ꯫ ꯂꯥꯏꯔꯃꯟꯕꯗꯨꯗ ꯀꯩꯔꯣꯏ ꯂꯩꯀꯥꯏꯅ ꯃꯍꯥꯛꯄꯨ ꯆꯥꯎꯕ ꯂꯥꯏꯔꯕ ꯍꯥꯏꯔꯒ ꯈꯪꯅꯔꯛꯈꯤ꯫ ꯑꯗꯨꯛ ꯂꯥꯏꯔꯈ꯭ꯔꯕ ꯑꯗꯨ ꯐꯥꯎꯕ ꯊꯕꯛ ꯃꯅꯥ ꯑꯃꯠꯇ ꯁꯨ ꯅꯣꯝꯗꯦ, ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯗꯦ꯫ ꯃꯕꯨꯗꯤ ꯃꯔꯧꯁꯤꯡꯗꯤ ꯂꯩ, ꯑꯗꯨꯕꯨ ꯇꯟꯕꯗꯗꯤ ꯃꯉꯣꯟꯗꯒꯤ ꯃꯄꯥꯅ ꯄꯪꯍꯦꯟ ꯍꯦꯟꯗꯦ꯫ ꯅꯣꯡꯃꯗꯤ ꯆꯥꯎꯕꯅ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯊꯕꯛꯀꯤ ꯃꯔꯝ ꯈꯪꯅꯤꯡꯕꯗꯒꯤ ꯂꯥꯏꯕꯥꯎ ꯇꯥꯅꯕ ꯃꯥꯏꯕꯤ ꯑꯃꯒꯤ ꯃꯐꯝꯗ ꯆꯠꯂꯝꯃꯤ꯫ ꯍꯩ ꯂꯩ ꯀꯠꯇꯨꯅ ꯂꯥꯏꯕꯥꯎ ꯇꯥꯔꯕꯗ ꯃꯥꯏꯕꯤꯅ ꯍꯥꯏꯔꯛꯈꯤ, ꯅꯪꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯏꯕꯦꯝꯃ ꯇꯝꯐꯥ ꯁꯅꯥ ꯂꯧꯔꯒ ꯅꯤꯡꯊꯧꯒꯤ ꯋꯥꯌꯦꯜ ꯊꯧꯗꯥꯗ ꯌꯥꯎꯔꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯦ꯫ ꯂꯥꯏꯕꯥꯎ ꯇꯥꯕꯗ ꯂꯥꯏꯔꯕ ꯆꯥꯎꯕꯗꯣ ꯉꯛꯅ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯃꯌꯨꯝ ꯌꯧꯔꯕꯗ ꯆꯥꯎꯕꯅ ꯃꯃꯥꯗ ꯍꯥꯏꯔꯤꯕ ꯄꯥꯎꯗꯨ ꯇꯝꯂꯝꯃꯤ꯫ ꯃꯃꯥꯅ ꯑꯗꯨꯒꯨꯝꯕ ꯋꯥꯗꯨ ꯈꯜꯍꯩꯗꯦ, ꯍꯥꯏꯍꯩꯗꯦ, ꯅꯆꯤꯟ ꯅꯔꯩ ꯀꯦꯟꯒꯗꯕ ꯋꯥꯅꯤ, ꯑꯁꯨꯝꯅ ꯃꯆꯥꯕꯨ ꯆꯩꯍꯠꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯃ ꯆꯥꯎꯕꯅ ꯂꯝꯄꯥꯛꯇ ꯃꯊꯟꯇ ꯐꯝꯂꯤꯉꯩ ꯃꯔꯨꯞ ꯑꯃꯅ ꯆꯨꯍꯤ ꯆꯐꯨ ꯑꯃꯈꯛ ꯀꯣꯛꯊꯣꯡ ꯄꯨꯔꯒ ꯂꯥꯛꯄꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯏꯇꯥꯎ ꯀꯗꯥꯏꯗ ꯆꯠꯀꯗꯧꯔꯤꯕꯅꯣ, ꯀꯔꯤꯅꯣ ꯄꯨꯔꯤꯕꯗꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯔꯨꯞꯇꯨꯅ ꯈꯨꯝꯃꯤ, ꯏꯇꯥꯎ ꯆꯨꯍꯤꯅꯤ, ꯌꯣꯟꯅꯕ ꯄꯨꯔꯤꯕꯅꯤ꯫ ꯃꯇꯝꯗꯨꯗ ꯆꯥꯎꯕꯅ, ꯏꯇꯥꯎ ꯑꯩ ꯁꯨꯐꯝ ꯅꯣꯝꯐꯝ ꯈꯪꯗ꯭ꯔꯦ, ꯅꯪꯒꯤ ꯆꯨꯍꯤ ꯆꯐꯨꯗꯨ ꯑꯩ ꯄꯨꯕꯤꯒꯦ, ꯍꯣꯔꯦꯟ ꯁꯤꯠꯂꯒ ꯁꯦꯜ ꯈꯖꯤꯛꯇꯪ ꯈꯥꯏꯕꯤꯌꯨ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯔꯨꯞ ꯑꯗꯨꯅꯁꯨ ꯌꯥꯕꯗꯒꯤ ꯆꯥꯎꯕꯅ ꯆꯐꯨꯗꯨ ꯃꯀꯣꯛꯇ ꯊꯥꯡꯒꯠꯂꯒ ꯄꯨꯔꯦ꯫ ꯂꯝꯕꯤꯗ ꯆꯠꯅ ꯆꯥꯎꯕ ꯋꯥꯈꯜ ꯇꯧꯏ, ꯑꯩꯕꯨ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯇꯝꯐꯥ ꯁꯅꯥꯁꯤ ꯂꯧꯕ ꯇꯥꯔꯒꯗꯤ ꯅꯤꯡꯊꯧꯒꯤ ꯃꯃꯥꯛ ꯍꯥꯏꯕꯗꯨ ꯑꯣꯏꯔꯒꯅꯤ, ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯀꯥꯔꯛꯎ ꯍꯥꯏꯔꯛꯀꯅꯤ꯫ ꯑꯗꯨꯅꯗꯤ ꯁꯒꯣꯜ ꯇꯣꯡꯗꯕ ꯌꯥꯔꯣꯏ꯫ ꯁꯒꯣꯜ ꯇꯣꯡꯕꯗꯤ ꯍꯩꯇꯦ ꯀꯝꯗꯧꯅꯤ? ꯈꯨꯠ ꯌꯦꯠꯅ ꯁꯒꯣꯜ ꯁꯥꯖꯩ ꯄꯥꯏꯔꯒ ꯑꯣꯏꯗ ꯆꯨꯛꯂꯤ ꯄꯥꯏꯕ, ꯈꯣꯡ ꯌꯦꯠꯅ ꯁꯒꯣꯜ ꯊꯛꯇ ꯁꯠ ꯍꯦꯛ ꯍꯥꯏꯒꯠꯄ, ꯑꯁꯨꯝꯅ ꯀꯜꯂꯒ ꯐꯠ ꯀꯥꯎꯔꯝꯃꯤ꯫ ꯃꯈꯨꯠ ꯑꯅꯤꯗꯨ ꯊꯥꯗꯣꯛꯂꯒ ꯃꯇꯧ ꯇꯝꯂꯨꯕꯗꯨꯗ ꯃꯀꯣꯛꯇꯒꯤ ꯆꯨꯍꯤ ꯆꯐꯨꯗꯨ ꯁꯠ ꯂꯥꯎꯅ ꯅꯥꯟꯊꯈ꯭ꯔꯦ꯫ ꯂꯩꯕꯥꯛꯇ ꯕꯣꯞ ꯇꯥꯗꯨꯅ ꯀꯥꯏꯕꯗꯒꯤ ꯆꯨꯍꯤꯗꯨ ꯄꯨꯝꯆꯥꯏ ꯆꯥꯏꯔꯦ꯫ ꯃꯗꯨ ꯎꯕꯗ ꯆꯨꯍꯤ ꯃꯄꯨꯅ, ꯏꯁ ꯏꯇꯥꯎ, ꯑꯩꯗꯤ ꯃꯥꯡꯂꯦꯗꯅ, ꯀꯔꯤꯅꯣ ꯏꯇꯥꯎ ꯅꯍꯥꯛꯅ ꯇꯧꯔꯤꯕꯁꯦ? ꯆꯨꯍꯤ ꯄꯨꯕꯤꯒꯅꯤ ꯍꯥꯏꯗꯨꯅ ꯄꯨꯔꯦ, ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯊꯥꯗꯔꯒ ꯊꯨꯒꯥꯏꯔꯤꯕꯗꯤ? ꯑꯩꯗꯤ ꯌꯥꯔꯣꯏ, ꯏꯇꯥꯎ ꯅꯪꯅ ꯁꯤꯡꯒꯗꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯆꯥꯎꯕꯅ ꯑꯃꯨꯛ, ꯏꯇꯥꯎ ꯑꯩꯁꯦ ꯃꯇꯧ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ, ꯁꯨꯝ ꯄꯨꯗꯨꯅ ꯆꯠꯂꯝꯕꯗꯒꯤ ꯋꯥꯈꯜ ꯑꯃ ꯈꯜꯂꯨꯗꯨꯅ ꯈꯨꯠ ꯍꯦꯛ ꯊꯥꯗꯣꯛꯂꯨꯔꯦ, ꯃꯗꯨꯗ ꯇꯥꯗꯨꯅ ꯀꯥꯏꯈ꯭ꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯆꯨꯍꯤ ꯃꯄꯨꯅ ꯑꯃꯨꯛ, ꯑꯗꯨ ꯑꯗꯥ ꯈꯪꯗꯦ, ꯅꯪꯅ ꯁꯤꯡꯒꯗꯕꯅꯤ ꯍꯥꯏꯔꯦ꯫ ꯆꯥꯎꯕꯅ ꯍꯥꯏꯔꯝꯃꯤ, ꯏꯇꯥꯎ ꯑꯩ ꯍꯧꯖꯤꯛ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯕ ꯂꯩꯇꯦ, ꯅꯪꯅ ꯇꯧꯒꯗꯕ ꯍꯥꯏꯕꯕꯨ ꯑꯩꯕꯨ ꯋꯥꯌꯦꯜꯁꯪꯗ ꯄꯨꯔꯒ ꯆꯩꯔꯥꯛ ꯄꯤꯍꯟꯒꯗꯕ ꯃꯁꯤ ꯃꯉꯥꯏꯔꯦ, ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤ ꯋꯥꯌꯦꯜꯁꯪ ꯇꯥꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯅꯨꯄꯥ ꯑꯃꯈꯛꯅ ꯁꯒꯣꯜ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯕꯨ ꯎꯕꯗꯨꯗ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯍꯣ ꯁꯒꯣꯜꯗꯨ ꯑꯃꯨꯛꯇ ꯊꯠꯄꯤꯌꯨ, ꯑꯃꯨꯛꯇ ꯊꯠꯄꯤꯌꯨ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯆꯥꯎꯕꯅ ꯂꯩꯇꯨꯝ ꯑꯀꯪꯕ ꯑꯃꯈꯛ ꯈꯨꯟꯒꯠꯂꯒ ꯁꯒꯣꯜꯗꯨꯗ ꯍꯦꯛ ꯊꯥꯕꯗꯗꯤ ꯁꯒꯣꯜꯒꯤ ꯌꯦꯠ ꯊꯪꯕ ꯃꯃꯤꯠꯇ ꯄꯥꯜꯂꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯁꯒꯣꯜꯒꯤ ꯃꯃꯤꯠꯇꯨ ꯀꯥꯏꯔꯦ, ꯏꯅ ꯋꯥ ꯋꯥ ꯆꯤꯟꯊꯔꯛꯂꯝꯃꯤ꯫ ꯁꯒꯣꯜꯗꯨ ꯂꯩꯃꯥꯏꯗ ꯕꯣꯝ ꯂꯥꯎꯅ ꯇꯨꯈ꯭ꯔꯦ꯫ ꯃꯇꯝꯗꯨꯗ ꯁꯒꯣꯜ ꯃꯄꯨꯗꯨ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯁꯒꯣꯜꯒꯤ ꯃꯃꯤꯠ ꯊꯨꯒꯥꯏꯔꯤꯕꯗꯤ? ꯑꯩꯗꯤ ꯆꯨꯝꯅ ꯊꯠꯄꯤꯌꯨ ꯍꯥꯏꯕꯇꯅꯤ, ꯍꯧꯖꯤꯛ ꯅꯍꯥꯛ ꯁꯒꯣꯜ ꯁꯤꯡꯗꯕ ꯌꯥꯔꯣꯏ, ꯋꯥꯌꯦꯜꯁꯪꯗ ꯆꯠꯁꯤ, ꯑꯁꯨꯝꯅ ꯍꯥꯏꯔꯒ
ꯃꯈꯣꯏ ꯑꯍꯨꯝ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯋꯥꯌꯦꯜꯁꯪ ꯌꯧꯅꯕ ꯄꯔꯞ ꯂꯥꯛꯄꯗ ꯂꯥꯏꯔꯕ ꯆꯥꯎꯕꯗꯨ ꯋꯥꯈꯜ ꯈꯟꯐꯝ ꯈꯪꯗꯕꯗꯒꯤ ꯑꯩ ꯇꯁꯤꯔꯒꯦ ꯈꯟꯗꯨꯅ ꯇꯥꯂꯛ ꯌꯦꯡꯂꯒ ꯅꯨꯄꯥ ꯑꯅꯤꯗꯨꯒꯤ ꯃꯈꯨꯠꯇꯒꯤ ꯁꯠ ꯅꯥꯟꯊꯣꯔꯛꯂꯝꯃꯤ, ꯀꯟꯅ ꯆꯦꯟꯈ꯭ꯔꯦ꯫ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯐꯅ ꯌꯥꯝꯅ ꯀꯟꯅ ꯇꯥꯟꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯇꯥꯟꯅꯕ ꯐꯪꯗ꯭ꯔꯦ꯫ ꯑꯁꯨꯝ ꯆꯦꯜꯂꯛꯄꯗ ꯇꯨꯔꯦꯜ ꯑꯃꯈꯛ ꯂꯩꯔꯝꯕꯗꯒꯤ ꯇꯨꯔꯦꯜꯗꯨ ꯂꯥꯟꯊꯣꯛꯅꯕꯅꯤ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯃꯀꯣꯛꯅ ꯌꯨꯡꯅ ꯍꯥꯏꯊꯔꯛꯂꯝꯃꯤ꯫ ꯃꯔꯥꯏꯕꯛꯅ ꯊꯤꯔꯤꯕꯁꯨ ꯏꯁꯤꯡ ꯃꯅꯨꯡꯗ ꯉꯥ ꯐꯥꯔꯒ ꯂꯩꯔꯝꯕ, ꯏꯔꯨꯞꯂꯒ ꯂꯩꯔꯝꯕ ꯑꯍꯜ ꯑꯃꯒꯤ ꯃꯊꯛꯇ ꯃꯀꯣꯛꯅ ꯀꯟꯅ ꯋꯥꯏꯁꯤꯜꯂꯨꯕꯗꯒꯤꯗꯤ ꯑꯍꯜꯗꯨ ꯈꯨꯗꯛꯇ ꯁꯤꯔꯦ꯫ ꯑꯍꯜꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯗꯤ ꯂꯩꯔꯥꯏꯗ ꯈꯣꯏ ꯆꯣꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯄꯥ ꯍꯥꯠꯄ ꯆꯥꯎꯕꯕꯨ ꯐꯥꯔꯦ, ꯑꯗꯨꯒ ꯋꯥꯌꯦꯜꯁꯪꯗ ꯆꯩꯔꯥꯛ ꯄꯤꯅꯕ ꯄꯨꯈꯠꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯨꯈꯠꯂꯛꯄꯗ ꯆꯥꯎꯕꯕꯨ ꯇꯥꯟꯅꯔꯛꯄ ꯆꯨꯍꯤ ꯃꯄꯨꯒ ꯁꯒꯣꯜ ꯃꯄꯨꯒ ꯑꯅꯤꯗꯨꯁꯨ ꯂꯝꯕꯦꯜꯗ ꯊꯦꯡꯅꯕꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯆꯥꯎꯕꯕꯨ ꯐꯥꯔꯒ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯆꯥꯎꯕꯒꯤ ꯃꯊꯛꯇ ꯊꯥꯡꯒꯠꯂꯛꯂꯤꯕ ꯋꯥꯀꯠꯁꯤꯡꯗꯨ ꯃꯊꯪ ꯇꯥꯔꯕ ꯃꯇꯨꯡ ꯅꯤꯡꯊꯧꯅ ꯆꯥꯎꯕꯗ ꯍꯥꯏꯔꯝꯃꯤ, ꯂꯥꯏꯔꯕ ꯆꯥꯎꯕ, ꯅꯪꯒꯤꯗꯤ ꯀꯔꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩ? ꯆꯥꯎꯕꯅ ꯈꯨꯝꯃꯤ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩꯒꯤꯗꯤ ꯀꯔꯤ ꯊꯣꯏꯗꯣꯛꯄ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯇꯧꯕꯇꯕꯨ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯨꯗꯤ ꯅꯅꯥꯏ ꯑꯩꯅ ꯇꯧꯒꯦ ꯍꯥꯏꯗꯅ ꯇꯧꯈꯤꯕ ꯅꯠꯇꯦ, ꯁꯣꯏꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯃꯥꯡꯈ꯭ꯔꯤꯕꯁꯤꯡꯗꯨ ꯁꯤꯡꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜꯁꯨ ꯂꯩꯖꯗꯦꯗꯣ꯫ ꯄꯤꯕ ꯌꯥꯕ ꯆꯩꯔꯥꯛ ꯐꯤꯒꯥꯎ ꯁꯥꯅ ꯌꯥꯖꯔꯤ꯫ ꯅꯤꯡꯊꯧꯅ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯊꯥꯗꯣꯛꯈ꯭ꯔꯦ, ꯑꯗꯨꯒ ꯂꯥꯏꯔꯕ ꯆꯥꯎꯕꯗꯤ ꯃꯔꯥꯜꯒꯤ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯕ ꯑꯣꯏꯅ ꯀꯩꯁꯨꯝꯁꯪꯗ ꯊꯝꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯅꯤꯡꯊꯧꯅ ꯃꯆꯥ ꯏꯕꯦꯝꯃ ꯇꯝꯐꯥꯁꯅꯥꯗ ꯍꯥꯏꯔꯝꯃꯤ, ꯌꯦꯡꯉꯣꯏ ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯀꯩꯁꯨꯝꯁꯪꯗ ꯂꯩꯔꯤꯕ ꯂꯥꯏꯔꯕ ꯅꯨꯄꯥꯁꯦ ꯃꯁꯤꯒꯤ ꯆꯥꯛ ꯊꯤꯜꯂꯨꯁꯣ꯫ ꯂꯩꯕꯥꯛꯀꯤ ꯄꯟꯗꯤꯠꯅ ꯍꯥꯏꯈꯤꯕꯗ ꯅꯪꯗꯤ ꯂꯥꯏꯔꯕꯗ ꯋꯥꯏꯊꯨꯡꯉꯨ ꯍꯥꯏꯕ ꯂꯩ ꯍꯥꯏꯈꯤꯕꯗꯣ, ꯃꯗꯨꯅ ꯁꯛꯅꯍꯜꯂꯁꯤ꯫ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯆꯥ ꯏꯕꯦꯝꯃ ꯇꯝꯐꯥꯁꯅꯥ ꯂꯥꯏꯔꯕꯗꯨꯒꯤ ꯆꯥꯛ ꯊꯤꯟꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯩꯁꯨꯝꯁꯪꯗ ꯆꯠꯂꯤ꯫ ꯅꯣꯡꯃꯗꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯒꯤ ꯐꯝꯅꯥꯏꯕ ꯑꯃꯅ ꯈꯣꯡꯃꯤ ꯂꯥꯟꯃꯤ ꯈꯔ ꯄꯨꯔꯒ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯊꯨꯡꯂꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯤꯊꯤ ꯑꯃꯒ ꯆꯩꯁꯨ ꯑꯃꯒ ꯄꯨꯔꯛꯂꯝꯃꯤ꯫ ꯆꯤꯊꯤꯒꯤ ꯃꯔꯣꯜꯗꯨꯗ ꯑꯁꯨꯝꯅ ꯏꯔꯤ, ꯀꯅꯥꯒꯨꯝꯕ ꯅꯤꯡꯊꯧꯅ ꯄꯨꯈ꯭ꯔꯤꯕ ꯆꯩꯁꯨ ꯑꯁꯤꯒꯤ ꯃꯃꯩ ꯃꯀꯣꯛ ꯍꯥꯏꯕꯤꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯉꯝꯗꯕ ꯊꯣꯛꯂꯒꯗꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯗ ꯂꯣꯏꯄꯣꯠ ꯀꯥꯒꯗꯕꯅꯤ꯫ ꯅꯤꯡꯊꯧꯅ ꯑꯉꯝ ꯑꯊꯧ ꯄꯨꯝꯅꯃꯛ ꯆꯩꯁꯨꯗꯨ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯀꯅꯥꯃꯠꯇꯅ ꯃꯃꯩ ꯃꯀꯣꯛ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ꯫ ꯏꯆꯝ ꯆꯝꯕ ꯋꯥꯐꯝ ꯑꯁꯤꯒꯤꯗꯃꯛ ꯃꯥꯒꯤ ꯂꯩꯕꯥꯛ ꯃꯤꯈꯥ ꯄꯣꯟꯈꯤꯕ ꯇꯥꯔꯦ ꯈꯜꯂꯨꯕꯗꯨꯗ ꯅꯤꯡꯊꯧꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯆꯥꯕ ꯊꯛꯄ ꯆꯪꯈꯤꯗ꯭ꯔꯦ꯫ ꯋꯥꯐꯝꯁꯤ ꯀꯩꯁꯨꯝꯁꯪꯗ ꯂꯩꯔꯤꯕ ꯂꯥꯏꯔꯕ ꯆꯥꯎꯕꯁꯨ ꯃꯆꯥ ꯏꯕꯦꯝꯃ ꯇꯝꯐꯥꯁꯅꯥꯅ ꯍꯥꯏꯕꯗꯒꯤ ꯇꯥꯔꯦ꯫ ꯆꯥꯎꯕꯅ ꯍꯥꯏꯔꯝꯃꯤ, ꯃꯆꯥ ꯏꯕꯦꯝꯃ, ꯏꯅꯤꯡꯊꯧꯗ ꯀꯔꯤꯃꯠꯇ ꯋꯥꯕꯤꯒꯅꯨ ꯍꯥꯏꯅ ꯍꯥꯏꯕꯤꯌꯨ꯫ ꯄꯥꯎꯈꯣꯡꯗꯣ ꯅꯅꯥꯏ ꯁꯣꯏꯗꯅꯃꯛ ꯐꯣꯡꯖꯒꯦ꯫ ꯀꯔꯤꯒꯨꯝꯕ ꯉꯝꯗꯕ ꯊꯣꯛꯂꯕꯗꯤ ꯅꯅꯥꯏ ꯑꯩꯕꯨ ꯑꯉꯥꯡ ꯑꯣꯜꯍꯟꯕꯤꯌꯨ ꯍꯥꯏꯅ ꯍꯪꯒꯠꯆꯔꯛꯏ ꯇꯝꯕꯤꯌꯨꯗꯣ꯫ ꯑꯉꯛꯄ ꯑꯃꯗꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎꯁꯤ ꯄꯨꯔꯒ ꯃꯆꯥ ꯏꯕꯦꯝꯃꯗꯨ ꯀꯣꯅꯨꯡꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯇꯝꯂꯝꯃꯤ꯫ ꯃꯁꯤꯗ ꯅꯤꯡꯊꯧꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯍꯤꯡꯗꯨ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯝꯃꯤ꯫ ꯃꯅꯥꯏꯁꯤꯡꯅ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯟꯅ ꯁꯒꯣꯜ ꯄꯥꯎ ꯆꯦꯟꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯅꯣꯡꯉꯥꯜꯂꯛꯄꯗꯗꯤ ꯀꯣꯅꯨꯡꯗ ꯃꯤꯅ ꯐꯤꯉꯧ ꯐꯧꯔꯦ꯫ ꯀꯩꯁꯨꯝꯁꯪꯗ ꯂꯩꯔꯤꯕ ꯂꯥꯏꯔꯕ ꯆꯥꯎꯕꯅ ꯃꯤꯔꯩꯕꯥꯛꯀꯤ ꯄꯥꯎꯈꯣꯡ ꯐꯣꯡꯒꯗꯧꯔꯤ, ꯌꯦꯡꯂꯨꯁꯤ ꯍꯥꯏꯅꯗꯨꯅ ꯅꯨꯄꯥ ꯅꯨꯄꯤ ꯑꯍꯜ ꯑꯉꯥꯡ ꯈꯥꯛꯇꯅ ꯇꯤꯜꯂꯔꯝꯃꯤ꯫ ꯂꯩꯃ ꯅꯤꯡꯊꯧ ꯁꯨꯅ ꯇꯤꯜꯂꯕꯗ ꯂꯥꯏꯔꯕ ꯆꯥꯎꯕꯅ ꯍꯥꯏꯔꯝꯃꯤ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩ ꯄꯥꯎꯈꯣꯡꯁꯤ ꯐꯣꯡꯖꯔꯒꯦ꯫ ꯇꯧꯕꯇꯕꯨ ꯅꯅꯥꯏ ꯃꯤꯔꯩꯕꯥꯛ ꯃꯆꯥꯁꯤꯡꯗꯨꯗꯤ ꯑꯆꯨꯝꯕꯇ ꯂꯦꯞꯀꯅꯤ, ꯆꯨꯝꯂꯒ ꯆꯨꯝꯂꯦ, ꯂꯥꯜꯂꯒꯅ ꯂꯥꯜꯂꯦ, ꯑꯆꯨꯝꯕꯇ ꯍꯥꯏꯒꯅꯤ ꯍꯥꯏꯅ ꯁꯅꯥꯃꯥꯡꯗ ꯅꯨꯃꯤꯠ ꯊꯥ ꯃꯥꯂꯦꯝ ꯑꯇꯤꯌꯥꯁꯤ ꯄꯜꯂꯒ ꯋꯥꯁꯛꯍꯟꯕꯤꯌꯨ꯫ ꯃꯔꯝꯗꯤ ꯅꯅꯥꯏ ꯑꯩꯒꯤ ꯊꯋꯥꯏ ꯃꯥꯡꯕ ꯌꯥꯔꯤꯕ ꯋꯥꯐꯝꯅꯤ꯫ ꯋꯥꯁꯤ ꯇꯥꯕꯗ ꯅꯤꯡꯊꯧꯅ ꯃꯤꯔꯩꯕꯥꯛ ꯃꯆꯥꯁꯤꯡꯗꯨ ꯑꯆꯨꯝꯕꯇ ꯍꯥꯏꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯁꯛꯍꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ
ꯆꯥꯎꯕꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯗ ꯂꯝ ꯑꯃ ꯍꯦꯟꯅ ꯁꯥꯡꯕ ꯀꯣꯝ ꯑꯃꯈꯛ ꯇꯧꯍꯜꯂꯝꯃꯤ, ꯏꯁꯤꯡ ꯄꯤꯛ ꯊꯟꯅ ꯍꯩꯖꯤꯜꯍꯜꯂꯝꯃꯤ, ꯑꯗꯨꯒ ꯂꯤꯆꯩꯗꯨ ꯏꯁꯤꯡꯗ ꯊꯥꯗꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯂꯤꯆꯩꯗꯨ ꯂꯧꯈꯠꯂꯝꯃꯤ, ꯑꯗꯨꯒ ꯅꯤꯡꯊꯧꯗ ꯍꯥꯏꯔꯛꯈꯤ, "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩꯅ ꯄꯥꯏꯖꯔꯤꯕꯁꯦ ꯃꯁꯤꯅ ꯃꯇꯣꯟ ꯊꯪꯕ ꯁꯔꯨꯛꯅꯤ, ꯃꯔꯝꯗꯤ ꯆꯩꯗꯤ ꯃꯍꯧꯁꯥꯅ ꯏꯁꯤꯡꯗ ꯊꯥꯗꯕꯗ ꯃꯀꯣꯛꯀꯤ ꯁꯔꯨꯛꯅ ꯂꯨꯞꯊꯒꯗꯕꯅꯤ, ꯃꯇꯣꯟꯒꯤ ꯁꯔꯨꯛꯇꯤ ꯇꯥꯎꯈꯠꯄꯅꯤ꯫ ꯅꯅꯥꯏ ꯃꯤꯔꯩꯕꯥꯛ ꯃꯆꯥꯁꯤꯡꯗ ꯑꯃꯨꯛꯇꯪ ꯆꯨꯝꯂꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯍꯪꯕꯤꯌꯨꯗꯣ"꯫ ꯃꯤꯔꯩꯕꯥꯛ ꯃꯆꯥꯁꯤꯡꯗꯨꯁꯨ ꯃꯤꯅꯝꯕ ꯌꯥꯗꯕꯅꯤꯅ ꯆꯨꯝꯂꯦ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯁꯤ ꯇꯥꯔꯨꯕꯗ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯔꯝꯃꯤ꯫ ꯄꯥꯎꯈꯣꯡ ꯆꯟꯕ ꯂꯥꯛꯄ ꯃꯤꯔꯩꯕꯥꯛ ꯃꯆꯥꯁꯤꯡꯗꯨ ꯃꯥꯏꯊꯤꯔꯦ ꯍꯥꯏꯅ ꯃꯁꯥꯅ ꯌꯥꯕꯗꯒꯤ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯅ ꯂꯣꯏꯄꯣꯠ ꯀꯥꯔꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯨꯡꯗ ꯅꯤꯡꯊꯧꯅ ꯃꯆꯥ ꯏꯕꯦꯝꯃ ꯇꯝꯐꯥ ꯁꯅꯥꯕꯨ ꯑꯋꯣꯡ ꯑꯋꯨꯟ ꯆꯥꯎꯅ ꯅꯤꯡꯊꯤꯅ ꯇꯝꯂꯒ ꯂꯥꯏꯔꯕ ꯆꯥꯎꯕꯗ ꯂꯨꯍꯣꯡꯕꯤꯈꯤ꯫ ꯂꯩꯕꯥꯛꯀꯤ ꯑꯉꯝꯕ ꯐꯝꯅꯥꯏꯕ ꯑꯣꯏꯍꯜꯂꯒ ꯋꯥꯌꯦꯜ ꯊꯧꯗꯥꯒꯤ ꯊꯕꯛꯇ ꯅꯤꯡꯊꯧꯒꯤ ꯌꯦꯠꯀꯤ ꯄꯥꯝꯕꯣꯝ ꯑꯣꯏꯔꯒ ꯂꯥꯏꯔꯕ ꯆꯥꯎꯕꯗꯨ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫ ꯂꯥꯏꯕꯛꯅꯕꯨ ꯇꯝꯈ꯭ꯔꯕꯗꯤ ꯀꯛꯄ ꯌꯥꯗꯦ꯫ ꯂꯥꯏꯔꯕ ꯆꯥꯎꯕ ꯅꯤꯡꯊꯧꯒꯤ ꯃꯉꯥꯏ ꯑꯣꯏꯌꯨ ꯇꯝꯈꯤꯕꯅ ꯑꯊꯤꯡꯕ ꯀꯌꯥ ꯂꯩꯔꯒꯁꯨ ꯃꯃꯩꯊꯪꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯏꯕꯦꯝꯃ ꯂꯧꯈꯤ, ꯂꯩꯕꯥꯛꯀꯤ ꯐꯝꯅꯥꯏꯕ ꯑꯣꯏꯈꯤ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯐꯨꯡꯒꯥꯋꯥꯔꯤ ꯃꯔꯨꯞ ꯑꯅꯤꯒꯤ ꯃꯍꯩ ꯇꯝꯕ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯈꯨꯡꯒꯪ ꯑꯃꯗ ꯑꯃꯨ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯑꯉꯧ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅ ꯇꯤꯟꯅꯖꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯀꯔꯤꯒꯨꯝꯕ ꯃꯍꯩ ꯃꯁꯤꯡ ꯑꯃꯠꯇ ꯇꯝꯍꯧꯗꯕꯗꯒꯤ ꯃꯤꯒꯤ ꯐꯛꯂꯥꯡ ꯋꯥꯏ ꯇꯩꯔꯨꯕ, ꯁꯤꯡ ꯈꯥꯏꯔꯨꯕ, ꯈꯣꯡꯕꯥꯜ ꯇꯧꯔꯨꯕ, ꯂꯩꯄꯜ ꯊꯣꯜꯂꯨꯕꯅꯆꯤꯡꯕ ꯇꯧꯔꯒ ꯃꯇꯨ ꯃꯆꯥ ꯊꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗ ꯋꯥꯕꯅ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯃꯈꯣꯏ ꯑꯅꯤ ꯆꯤꯛꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯋꯥ ꯇꯥꯟꯅꯔꯝꯃꯤ꯫ ꯑꯃꯨꯅ ꯍꯥꯏꯔꯝꯃꯤ, "ꯏꯇꯥꯎ, ꯑꯩꯈꯣꯏ ꯑꯅꯤꯅ ꯊꯕꯛ ꯁꯨꯔꯤꯕꯅꯤ ꯍꯥꯏꯗꯅ ꯊꯕꯛ ꯁꯨꯔꯤꯕꯁꯦ ꯏꯄꯨꯝꯇ ꯊꯤꯠꯂꯒ ꯇꯣꯛꯏ꯫ ꯅꯨꯄꯤ ꯑꯉꯥꯡ ꯊꯥꯛꯄ ꯉꯝꯕꯒꯤ ꯋꯥ ꯂꯩꯇꯦ꯫ ꯑꯗꯨꯅꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯂꯝ ꯀꯣꯏꯅ ꯆꯠꯂꯒ ꯃꯇꯤꯛ ꯆꯥꯕ ꯑꯣꯖꯥ ꯊꯤꯔꯒ ꯏꯍꯩ ꯏꯁꯤꯡ ꯇꯝꯂꯨꯔꯁꯤ"꯫ ꯋꯥꯐꯝꯁꯤꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯌꯥꯅꯔꯝꯃꯤ꯫ ꯌꯨꯝꯒꯤ ꯃꯤꯁꯤꯡꯗ ꯇꯥꯛꯂꯝꯂꯕ ꯃꯇꯨꯡ ꯅꯝꯕꯣ ꯃꯆꯥ ꯃꯆꯥ ꯄꯣꯟꯅꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯩ ꯇꯝꯕ ꯆꯠꯈ꯭ꯔꯦ꯫ ꯑꯃꯨꯒ ꯑꯉꯧꯒ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯌꯨꯝꯗꯒꯤ ꯊꯣꯔꯛꯇꯨꯅ ꯅꯨꯃꯤꯠ 10ꯅꯤꯔꯣꯝ ꯆꯠꯂꯕꯒꯤ ꯃꯇꯨꯡꯗ ꯑꯍꯜ ꯑꯃꯈꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯁꯛꯈꯪ ꯃꯥꯏꯈꯪꯅꯔꯕ ꯃꯇꯨꯡꯗ ꯑꯍꯜ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯍꯔꯥꯎ ꯍꯔꯥꯎ ꯇꯧꯕꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯍꯥꯏꯖꯕ ꯋꯥꯗꯨ ꯃꯍꯥꯛꯅ ꯌꯥꯔꯦ꯫ ꯑꯍꯜ ꯑꯗꯨꯕꯨ ꯑꯣꯖꯥ ꯑꯣꯏꯅ ꯃꯈꯣꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯣꯖꯥꯒꯤ ꯌꯨꯝꯗ ꯊꯕꯛ ꯏꯟꯈꯥꯡ ꯁꯨꯔꯒ ꯃꯈꯣꯏ ꯑꯅꯤ ꯃꯍꯩ ꯇꯝꯅꯕ ꯑꯁꯨꯝ ꯂꯩꯔꯛꯄꯁꯤꯅ ꯃꯇꯝ ꯐꯅ ꯀꯨꯏꯁꯤꯜꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯇꯁꯨ ꯑꯍꯜ ꯑꯗꯨꯅꯗꯤ ꯃꯈꯣꯏꯕꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯝꯕꯤꯔꯝꯗꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯣꯖꯥ ꯈꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯊꯕꯛꯇ ꯄꯪꯁꯨꯗ ꯁꯨꯏ꯫ ꯂꯧꯎꯕ, ꯂꯧ ꯈꯥꯎꯕ, ꯐꯧ ꯆꯤꯡꯕ, ꯁꯤꯡ ꯌꯥꯟꯕ, ꯂꯨ ꯊꯨꯝꯕ, ꯁꯨꯃꯥꯡ ꯊꯦꯂꯣꯡ ꯁꯦꯡꯗꯣꯛ ꯁꯦꯡꯖꯤꯟ ꯇꯧꯖꯔꯝꯃꯤ꯫ ꯅꯣꯡꯃꯇꯁꯨ ꯄꯣꯊꯥꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯑꯁꯨꯛ ꯀꯟꯅ ꯁꯨꯔꯤ ꯅꯣꯝꯂꯤꯕꯗꯨꯒꯤ ꯀꯥꯟꯅꯕ ꯃꯆꯦꯠ ꯑꯃꯠꯇ ꯐꯪꯗ꯭ꯔꯦ꯫ ꯃꯈꯣꯏꯅꯤ ꯀꯝꯗꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥ ꯇꯥꯅꯩ꯫ ꯑꯣꯖꯥꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯑꯍꯜ ꯑꯗꯨꯅꯁꯨ ꯑꯁꯨꯝꯅ ꯈꯜꯂꯤ, "ꯀꯔꯤꯅꯣ ꯑꯩꯅ ꯃꯈꯣꯏꯗ ꯇꯝꯕꯤꯒꯗꯕꯁꯤꯕꯣ? ꯑꯩꯗꯤ ꯀꯔꯤꯁꯨ ꯍꯩꯇꯦ꯫ ꯃꯈꯣꯏꯗꯤ ꯁꯨ ꯅꯣꯝꯕꯗ ꯃꯄꯥꯡꯒꯜ ꯇꯦꯛꯄ ꯃꯈꯩ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯅꯗꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯊꯨꯅ ꯆꯠꯍꯟꯈꯤꯗꯕ ꯌꯥꯗ꯭ꯔꯦ"꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯧꯁꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, "ꯌꯦꯡꯉꯣꯏ ꯏꯆꯥꯁꯥ, ꯑꯃꯨ, ꯑꯉꯧ, ꯅꯈꯣꯏ ꯑꯅꯤ ꯃꯨꯟꯅ ꯇꯥꯎ꯫ ꯅꯈꯣꯏꯅ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯅꯍꯩ ꯇꯝꯂꯤꯕꯅꯤ ꯍꯥꯏꯗꯅ ꯂꯩꯔꯛꯂꯤꯕꯁꯦ ꯆꯍꯤ ꯐꯥꯒꯗꯧꯔꯦ꯫ ꯏꯄꯥꯅꯁꯨ ꯁꯪꯗꯕꯅꯤꯅ ꯅꯈꯣꯏꯒ ꯉꯥꯏꯍꯥꯛ ꯐꯥꯎꯕ ꯐꯝꯃꯤꯟꯅꯔꯒ ꯑꯄꯥꯝꯕ ꯅꯍꯩ ꯅꯁꯤꯡ ꯇꯥꯛꯄꯤ ꯇꯝꯕꯤꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯕꯨꯅꯦ, ꯅꯈꯣꯏꯅ ꯏꯄꯥꯕꯨ ꯑꯣꯖꯥꯅꯤ ꯈꯟꯖꯗꯨꯅ ꯃꯇꯝ ꯁꯥꯡꯅ ꯑꯩꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯁꯨꯕꯤꯔꯒ ꯂꯩꯔꯛꯄꯁꯦ, ꯃꯁꯤꯗ ꯏꯄꯥꯗꯤ ꯉꯝꯈꯩ ꯂꯩꯇꯅ ꯄꯦꯜꯂꯦ꯫ ꯉꯁꯤꯗꯤ ꯅꯈꯣꯏ ꯑꯅꯤꯗ ꯊꯧꯖꯥꯜ ꯄꯤꯔꯒꯦ꯫
ꯑꯣꯖꯥꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯍꯔꯥꯎꯔꯝꯃꯤ, ꯑꯣꯖꯥꯒꯤ ꯈꯣꯡꯗ ꯇꯨꯔꯝꯃꯤ, ꯇꯥꯡꯅ ꯐꯪꯒꯗꯧꯔꯤꯕ ꯊꯧꯖꯥꯜꯗꯨ ꯉꯥꯏꯖꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨꯗ ꯅꯨꯡꯁꯤꯃꯟꯈ꯭ꯔꯗꯨꯅ ꯑꯣꯖꯥꯅ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, "ꯌꯦꯡꯉꯣꯏ ꯏꯁꯥꯁꯥ, ꯑꯣꯖꯥꯅ ꯄꯦꯟꯕꯤꯔꯕ ꯃꯈꯣꯏꯗꯨꯃꯨꯛ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯕꯗꯣ ꯑꯇꯩꯃꯨꯛ ꯂꯩꯇ꯭ꯔꯕꯅꯤ꯫ ꯉꯁꯤꯗꯒꯤꯗꯤ ꯅꯈꯣꯏ ꯅꯍꯩ-ꯅꯁꯤꯡ ꯄꯨꯝꯅꯃꯛ ꯍꯩꯖꯕ ꯑꯣꯏꯔꯣ, ꯊꯕꯛ ꯑꯃꯇꯪ ꯇꯧꯕꯗ ꯆꯥꯎꯈꯠꯄ ꯑꯣꯏꯌꯨ, ꯅꯨꯡꯉꯥꯏ-ꯌꯥꯏꯐꯅ ꯄꯥꯜꯂꯨꯀꯣ꯫ ꯉꯁꯤꯗꯤ ꯅꯈꯣꯏ ꯅꯌꯨꯝꯗ ꯍꯟꯈ꯭ꯔꯣ꯫ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝꯁꯤꯗ ꯏꯄꯥꯅ ꯅꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯃꯃꯜ ꯌꯥꯝꯕ ꯄꯣꯠ ꯑꯃꯠꯇꯗꯤ ꯄꯤꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯑꯗꯨꯕꯨꯅꯦ, ꯂꯩꯕꯥꯛ ꯂꯩꯃꯒꯤ ꯊꯧꯖꯥꯜ ꯌꯦꯡꯉꯨ, ꯃꯥꯏꯔꯦꯜ ꯃꯔꯨꯁꯦ ꯈꯔ ꯈꯔ ꯄꯨꯈꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯣꯖꯥꯅ ꯃꯈꯣꯏ ꯑꯅꯤꯗ ꯃꯥꯏꯔꯦꯜ ꯃꯔꯨ ꯈꯔ ꯈꯔ ꯄꯤꯕꯤꯔꯝꯃꯤ꯫ ꯑꯃꯨꯗꯤ ꯑꯣꯖꯥꯅ ꯄꯤꯕꯒꯤ ꯂꯧꯗꯕ ꯌꯥꯗꯕꯒꯤ ꯑꯗꯨꯛ ꯂꯧꯕꯅꯤ, ꯑꯉꯧꯗꯤ ꯑꯣꯖꯥꯅ ꯊꯧꯖꯥꯟꯕꯤꯔꯕꯅꯤ ꯈꯜꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯃꯥꯏꯔꯦꯜ ꯃꯔꯨꯗꯨ ꯂꯧꯁꯤꯜꯂꯤ, ꯑꯗꯨꯒ ꯐꯤꯖꯤꯗ ꯆꯦꯠꯅ ꯀꯤꯁꯤꯜꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯈꯣꯏꯅꯤ ꯑꯣꯖꯥꯕꯨ ꯈꯨꯔꯨꯝꯂꯝꯃꯤ, ꯑꯗꯨꯒ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ꯫ ꯑꯃꯨꯒ ꯑꯉꯧꯒ ꯃꯔꯨꯞ ꯑꯅꯤꯗꯨ ꯃꯌꯨꯝ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯀꯨꯏꯅ ꯀꯥꯏꯅꯔꯨꯔꯕ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯄꯥ ꯍꯜꯂꯛꯄ ꯎꯕꯗꯨꯗ ꯃꯇꯨ ꯃꯆꯥ ꯄꯨꯝꯅꯃꯛ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯔꯒꯗꯤ ꯑꯉꯥꯡꯁꯤꯡꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯕꯤꯔꯒ ꯄꯨꯔꯛꯇꯕ ꯑꯁꯤꯅꯤ꯫ ꯑꯃꯨꯗꯤ ꯈꯣꯏꯗꯧ ꯁꯥꯎꯒꯠꯇꯨꯅ ꯑꯣꯖꯥꯅ ꯄꯤꯔꯛꯄ ꯃꯥꯏꯔꯦꯜ ꯃꯔꯨ ꯈꯔꯗꯨ ꯌꯦꯅꯈꯥꯔꯣꯝꯗ ꯂꯪꯊꯣꯛꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯑꯉꯧꯗꯤ ꯃꯐꯤ ꯃꯔꯣꯜ ꯅꯤꯡꯊꯤꯅ ꯍꯣꯡꯗꯣꯛꯂꯝꯃꯤ, ꯃꯇꯨ ꯃꯆꯥꯒ ꯂꯣꯏꯅꯅ ꯆꯥꯟꯅ ꯆꯦꯟꯅꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯅ ꯑꯣꯖꯥꯅ ꯄꯤꯔꯛꯄ ꯃꯥꯏꯔꯦꯜ ꯃꯔꯨ ꯈꯔꯗꯨ ꯀꯣꯝ ꯑꯃꯈꯛ ꯇꯧꯔꯝꯃꯤ, ꯑꯗꯨꯒ ꯃꯗꯨꯗ ꯎꯊꯤ ꯋꯥꯏꯊꯤ ꯀꯌꯥꯃꯔꯨꯝ ꯍꯥꯞꯆꯤꯜꯂꯒ ꯊꯥꯔꯝꯃꯤ꯫ ꯈꯔ ꯂꯩꯔꯒꯗꯤ ꯃꯥꯏꯔꯦꯜ ꯄꯥꯝꯕꯤ 10ꯃꯨꯛ ꯅꯤꯡꯊꯤꯅ ꯍꯧꯔꯛꯈꯤ꯫ ꯃꯇꯥꯡ ꯇꯦꯟꯕ ꯃꯥꯏꯔꯦꯜ ꯃꯔꯤꯅ ꯂꯝꯄꯥꯛ ꯑꯃ ꯄꯤꯛ ꯊꯜꯂꯤ꯫ ꯃꯄꯥꯜ ꯊꯨꯅ ꯁꯥꯕꯗꯒꯤ ꯄꯤꯛꯇꯛ ꯄꯤꯛꯇꯛꯄ ꯁꯅꯥ ꯃꯥꯏꯔꯦꯜꯅ ꯃꯁꯤꯡ ꯈꯪꯗꯕ ꯃꯈꯩ ꯄꯥꯜꯂꯤ꯫ ꯅꯣꯡꯃꯒꯤ 5-10 ꯍꯦꯛꯇꯨꯅ ꯀꯩꯊꯦꯜꯗ ꯄꯨꯔꯒ ꯌꯣꯜꯂꯤ꯫ ꯑꯉꯧ ꯆꯥꯕ ꯊꯛꯄ ꯋꯥꯠꯈꯤꯗ꯭ꯔꯦ꯫ ꯃꯃꯩꯊꯪꯗꯗꯤ ꯑꯉꯧꯗꯨ ꯁꯦꯠꯄ ꯆꯥꯕ ꯋꯥꯠꯇꯕ ꯃꯤ ꯑꯣꯏꯔꯒ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯗꯤ ꯑꯣꯖꯥꯅ ꯄꯤꯔꯛꯄ ꯃꯥꯏꯔꯦꯜ ꯃꯔꯨꯗꯨ ꯊꯧꯑꯣꯏꯗꯅ ꯂꯪꯊꯣꯛꯈꯤꯕꯅꯤꯅ ꯍꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯅꯥ ꯐꯧꯔꯥꯃꯨꯛ ꯄꯥꯛꯄ, ꯃꯇꯥꯡ ꯌꯥꯝꯅ ꯁꯥꯡꯅ ꯄꯥꯟꯕ, ꯃꯔꯤ ꯄꯪꯆꯠꯇ ꯆꯠꯄ ꯃꯥꯏꯔꯦꯜ ꯄꯥꯝꯕꯤ ꯑꯣꯏꯅ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯥꯏꯔꯦꯜ ꯃꯔꯤꯁꯤꯡꯗꯨꯅ ꯏꯪꯈꯣꯜ ꯇꯪꯈꯥꯏꯃꯨꯛ ꯁꯥꯡꯅ ꯆꯠꯂꯤ꯫ ꯃꯇꯣꯜꯋꯥꯏꯗ ꯃꯥꯏꯔꯦꯜ ꯁꯨꯞꯅꯇꯪꯒꯤ ꯑꯃꯈꯛꯇꯃꯛ ꯄꯥꯜꯂꯤ꯫ ꯃꯥꯏꯔꯦꯜꯗꯨ ꯑꯁꯨꯝ ꯆꯥꯎꯈꯠꯂꯛꯄꯅ ꯑꯉꯛꯄ ꯐꯪꯅ ꯆꯥꯎꯈꯠꯂꯛꯂꯝꯃꯤ꯫ ꯃꯥꯏꯔꯦꯟꯗꯨ ꯆꯥꯎꯃꯟꯈꯤꯕꯗꯒꯤ ꯈꯥꯏꯗꯣꯛꯇꯨꯅ ꯌꯦꯡꯁꯤ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯥꯏꯔꯦꯟꯗꯨ ꯈꯥꯏꯔꯨꯕ ꯀꯥꯟꯗꯗꯤ ꯀꯣꯒꯦꯠ ꯆꯥꯎꯅ ꯌꯦꯠꯄ ꯍꯅꯨꯕ ꯑꯃꯈꯛ ꯆꯩꯁꯨ ꯁꯨꯔꯒ ꯃꯥꯏꯔꯦꯜ ꯃꯅꯨꯡꯗꯨꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯍꯅꯨꯕ ꯑꯗꯨꯅ ꯑꯃꯨꯗ ꯍꯥꯏꯔꯝꯃꯤ, "ꯍꯥꯏ ꯅꯨꯄꯥ, ꯇꯦꯡꯕꯥꯟꯕꯁꯤꯗꯤ ꯊꯥꯕꯨ ꯊꯥꯖꯔꯕꯗꯤ ꯑꯐꯕ ꯉꯥꯛꯇꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯍꯅꯨꯕꯗꯨ ꯃꯃꯥꯏ ꯃꯃꯥꯡ ꯑꯣꯜꯂꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ꯫ ꯊꯥꯕꯨ ꯊꯥꯖꯔꯕꯗꯤ ꯑꯆꯝꯕ ꯄꯣꯁꯛꯅ ꯁꯅꯥ ꯑꯣꯜꯂꯤ ꯍꯥꯏꯅꯕꯒꯨꯝ ꯑꯉꯧꯁꯨ ꯊꯥꯖꯔꯨꯕꯗꯒꯤ ꯃꯥꯏꯔꯦꯜ ꯃꯔꯨꯅ ꯁꯅꯥ ꯃꯥꯏꯔꯦꯜ ꯄꯥꯟꯈꯤ꯫ ꯊꯥꯖꯗꯕ ꯑꯃꯨꯒꯤꯗꯤ ꯀꯣꯒꯦꯠ ꯑꯆꯧꯕ ꯎꯞꯄ ꯍꯅꯨꯕ ꯑꯣꯜꯂꯒ ꯑꯔꯦꯝꯕꯗ ꯃꯥꯡꯈꯤ꯫